Hello everyone, welcome back to my channel. Suja vlog ke channel da mayam taram nokjari matam kuira matungda vlog amuka hanna semjarakpane mayamda mayamna comment da hagi angonda yamna request tawre ko public mina aikogi nahanwai aina laishang sabagi mateka uchagi bada saba loiraba loidriba maongdo yengjage aina aduna ngasise ai laishang se complete loidri rang color thagada watli ado khara budi lora do aloiba khara kyamuk loijare abdo ai mayam from da ucharake sine asiga leiriba mayaya leiriba keno asina pampaga sina akogi isorbu hayang laishang ka numida sida thamnabagi semjabane mayam kamai tawri comment ta habiro ado ai adum mathang ucharake karma maung da sari no habase laishang se ado mayamna adum kamai tawri comment ta habiro complete loider maksu angamba khara ucha naba hona jarake mayam from da ko ado mayamna adum habiro kamai tawge hadase duga sina ventilator masanga pan bane ko ado sida laishang ina adum aing dina kara nganja sanu haina hogi thongnau macham su phatle aduga siga thong ne ba sina kan siga na thong ne mayam adum mathang ucha ke mayam ge famda mayam asina mo aikogi room mani ka khana sagatchabane bako ai mamang da su ai ki video da ai yenganja gare mayam mafam da video semna thangat khrabani ai du madam duga room mani se sagatpa hogatpa gi keno matang oya bako aduna hujik se akoi mathakki keno se kupdri aba ado se kuppa se kadang laishang se han loishallaga duga room mani kak se loishandoini sina aikogi thaina gi yumne yamna kuiraba hujik kandi yam tangna ure sigumba jumse aduna jumsi su yaraktre aduna room mani kak hana hogachare ado kona join tawsandoini je thaina si room si ju thugara kona amuka room taptharaga mu sarakadaba watle ba ado hujik kidi sumai jum se room se si ani siga join tawraga leirani ado mayam kamai tawge angamba khara ucha base mayamna mayam mifamda mayamna kamai tawge habiyo sabase complete loidri yam thi watli ado khara di loijare ado loiba khara dang matang se aina dum yenganingduna mayam fumda video se samjabane kamai tawge nan comment habiro